ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯀꯥꯡꯄꯣꯛꯄꯤꯗ ꯃꯤꯇꯩ ꯑꯃꯗꯤ ꯅꯥꯒꯥ ꯐꯥꯎꯔꯒ ꯆꯠꯄꯗ ꯑꯊꯤꯡꯕ ꯄꯤꯅꯤꯡꯕꯒꯤ ꯃꯃꯤ ꯑꯃꯠꯇ ꯇꯥꯍꯧꯗꯦ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯅ ꯍꯥꯏꯈ꯭ꯔꯦ꯫ इंडिया अमदी मणिपुर कन्नब कांग्रेस की अहल लमनसिंगना सिन्नरंब थौदांग अदु अैखोय पुन्ना लौमिनरसी हाइना MPCC की प्रेसिडेंट ओक्रम इबोबिना हाइख्रे। इंटरनेशनल डे ऑफ द वर्ल्ड इंडिजिनियस पीपल्स थौरम मफम क्यादा पांगथोकनाख्रे। खुरुमजरी ISTV बु मिरेंग ताबिरी पुनमपु तराम नोकचरी हौजु पाव संदोन पिजरी कांगपोकपीदा मितै अमदी नागा फावरगा चटपदा अथिंग पिनिंगबगी ममी मता ताहौदे हाइना चीफ मिनिस्टर युमनाम खेमचाना युमनाम लेकाई लाइरेंबी लंपाकता पांगथोखिबा हर घर तिरंगा यात्रा हौदोकपगी थौरमदा फोंगदोखरे। थौरम अदु सिंगजमै चिंगामखा बास्केटबॉल ग्राउंड दगी चीफ मिनिस्टर ना लुचिंगदुना कोंगचट अमा हौरगा वैरांगखोम फावबो चटलबा मतुंगदा युमनाम लेकाई लाइरेंबी लंपाकता लमथुंगफम ओइखी। बीजेपी सिंगजमै मंडल न सिंदुना पांगथोखिबा थौरम बीजेपी मणिपुर की प्रेसिडेंट अमदी राज्यसभा की MP A सरदा MLA KS जोई किशन TH राधेश्याम बीजेपी मणिपुर की इंचार्ज डॉक्टर अजित माधवराव गोपचादे न चिंग सरुक याखी। थरमदुदा A सरदाना इंडिया ने हेक निंग तमलकपदगी मोदी लेंगाक लाकपदगी होंगलक्लिबे इंडिया की खेनब उबदगी ngasi निंग तंबगी चप चाबा महावदु फंगबंगमले मणिपुर दसु PR मतुंगदा लाकलिबा युमनाम खेमचाना लुचिंगबा लेंगाकना सिंगनबा क्या तुंगोइनरमलगा फुरुप खुदिमक उनाबा चतुना नुसी चानबा पुरकनबा होनरी लेंगाकना होनरिबसिदा मियामना सौगतपिदुना इंडिया पुंबा चाखतपदा सरुक या हौरसी हाइखी। भारत की नागरिक मंडल खुदिमक्ता तोंगान तोंगान डिस्ट्रिक्ट खुदिमक्ता अदुगुंबा तिरंगा यात्रा अमदी युम खुदिमक्ता फिराल खेननबा हाइबदी हर घर तिरंगा हाइदना अखोय पुनमकी युमदा लेंजन बिग्रगा इसा इसाना पाइबा फ्लैग सिंसे इसा इसानी युमदा खेपिननबगी दमक्ता अइना सुंबा मयामदा मफम असिदगी लेक्चरगा अइना मयामदा अपील तौजबनी मसी पुनमक अदुगुंबा मयामना सुंसोय सोयदना मसी अप्रिशिएट तौबिगनी हाइबा थाजबसी थमजरगा अइ पुनमकु अमुक हना करू। चीफ मिनिस्टर युमनाम खेमचाना मखा ताकिबदा चही 8 खुनताकपदा अवा तकथोकपदगी हौरगा मणिपुरना ब्रिटिश की खुत्तगी निंग तमलबा मतुंग साउथ ईस्ट एशियादा अहान बोइना मिखल पांगथोकतुना लेंगाक पाइबा लेंगाक लेबा फावबदा लमदम असिगी फुरुप खुदिमक सरुक यादुना लमदम असे nganglakpani हौजिक फुरुप की ओइबा सरुक खाइदोकतुना लेंगाक नबो होनरकपा सि लाइबक थीबनी मितैना मयाम्बा अहनगी सक्तम लौरगा फुरुप खुदिमक कोनसिनबा तंगाई फदे खलगा तोंगान तोंगान मफमदा चटपगी थबक पाइखलकली ngarang कांगपोकपीदा चटलुबदा मफम अदुना लेहौरिबा मियामना नेशनल हाईवे दा मितै नत्रगा नागा नत्रगा अतोप फुरुप फावरगा चटपा यारोय हाइना थिंगिंगबगी ममी ताहौदे लेंगाकना नुसी चानबा पुरकनबा होनबसदा कनागुंबा खरना सिंगचेप थादुना लाना संदोकपनी हाइखी। 1947 की लोकसभा पार्टा इलेक्शन तौरकांदा याम नंबर साउथ ईस्ट एशिया का मनिंग तंबा लेबाक अमगी सरकार सेम मतमदुगी स्पीकर ओइबदो स्पीकर ओइबा मणिपुर लेजिस्लेटिव असेंबली की 1947-48 का स्पीकर ओइबन पादु सोरसान पुदगी पाइदी यार नागा मणिपुरी असेंबली द स्पीकर ओइबा 1947-48 हाउ द स्पीकर ओइबिरमबदु कोई चौरसान पुदगी पाइदी सो आइना थमजनी वाफमदी मणिपुर से कम्युनिटी मयाम इसरा पुन नागा लागिने हाइबने मैदे न मैदे खलबा कुकी न कुकी खलबा नगा खलबा कसुम मणिपुर चापत पेगारो मेजॉरिटी कम्युनिटी ओइबा एकोई मैदे ना बिग ब्रदर की बिग सिस्टर की रोल लौरकांदा तोंगान तोंगान मकान सिंसिबु नुसीना कोलगा अल्लमना थमबा मणिपुर दो ओइकोई टेक काइना थमबदावनी। इंडिया अमदी मणिपुर कन्नब कांग्रेस की अहल लमन सिंह सिन्नरंब थौदांग अदु अैखोय पुन्ना लौमिनरसी हाइना मणिपुर प्रदेश कांग्रेस कमिटी की प्रेसिडेंट ओक्रम इबोबिना फोंगदोखरे। वाफम असि मणिपुर प्रदेश कांग्रेस कमिटी न सिंदुना इम्फाल की कांग्रेस वावंदा पांगथोकपा मरफुगा मरी रक्षुबा क्विट इंडिया मूवमेंट की निंगसिंग थौरमदा हाइखिबने। ngasi की थौरम अदुदा मतम अदुगी इंडिया
थादोउ हाइबा खोंजंग द सरुक याखिबा लायोय खरबा लुचिंगबा सिंगी फोटो द लेका तुनै काइखुमनबो की ओक्रम इबोबिना लुचिंगदुना अपुनबगी सक्तम ngaknaba wasak lominaki ngasigi thoramatuda CLP leader Kaishami Gachandra MLA Singh ex minister Singh Congress ki luchingba Singh su saruk yaki ibobina makataraduna India kanba Manipur kanba haibasi Congress party natana atopa party amatana kanba oithokloi Congress na India kannaba hotnabada siba changba khangduna lokiba thodang adu Manipur kannaba hotnabada aikoi punna thodang lominarasi hausiklamda masida tangdu leitana leitriba constitution gi wangmada chatnariba law and order amadi freedom of speech leitriba sigi mayokta punna lepminarasi haiki Ningha tamaga sungji akhoi si Manipur se ningha tamibra tamdrabra samvidhan chanaribra chanadabra aduga freedom of speech and express madui chap chawa wahan kokto Manipur sta lairibra Manipur gi law and order se thangai sengna constitutional means ado enforce tawribra tawdra haiwa mayam punum ado Congress ki ahal laman sinaramba adugumba daita do koi lomina si haiwa wakong kasi kamjari Nasilamda masira thokliba wathok lanthok singnarakliba khudimak Indiana sanariba kiasi thengnabada yelho furup singh punna thengnaminaba mathok tai haina League of Indigenous Peoples of Lifman Lipul gi president Somorendro Thokchomna phongdokre Wafamasi ngasi Lipul na sinduna pangtokpa International Day of the World Indigenous Peoples ki thauramga mari lenana phongdokkibani Unity and Diversity Strengthening the Indigenous Community of Manipur haiba thimda Jawaharlal Nehru Dance Academy da pangtokpa thauramada Lipul gi oiba isai amasung release tawbaga lenana Retired IAS Dr. RK Nimaina moderator Lipul gi president Somorendra Thokchomna chairman oiduna intellectual Singh Ching amadi tamgi sesu singilu chingba singna sarukaduna aikhoi gi hauji wari ba fiba masiga mari lenana yelhomi singa sina lawgadaba thodang amadi yelhomi singa si karamna yokhatuna thamgadage haibagi matangda magi oiba mod sing phungdoknaki tharamaduga mari lenana Lipol gi president Somorendra Thokchomna ngasi lamda masigi yelhomi singna thengnari bi issue singa si aikhoi masel unity oidaba sina India lengakna sanabadagi ngasi fawba chahi ahum helaba irang loshindana thamli masira natana paliba Manipur lengasna su thamoi singna tabak tawdabana miyamda hena awabo helibani ngarang chief minister Yumnam Khemchana Kangpokpi da Chatuna National Highway hangdokluba si thamoi singna kuki gi leiriba athingba thamliba lup singna su makhoi gi maikai digi athingba leitre haina lauthokpa ngamdriba karigino masida kuki micham singna tampakta lakpa ngamlaga deputy CM su oiriba nemcha kibgena tampakta lakpa ngamdriba karigino masigumba thamoi singdaba sing tawriba makhai lamda masida santi purakpa ngamkhiroi haiki Parliament CM na Kangpokpi chalaga moi myam na su phajana receive tawre haita ngarang ubuda haita ne madu makhada na man sape aji hangdokpuda kaimta laiti haidi kasu kaitire haibani okanda mkhoi su waraba matamda mkhoi ngamoidra khalaga yasanaba manbagi toksanaba manbagi model amadi akhoi akhoi di saungnari bkhoi kaya kuki jing haita ne tonga tongwa ba kuki manu yawe fruit sing na hek towi masat amadi khoi loi umine haita ne masi su thadok phai aduga na aina haining ba amana akhoi ngasi bawda laurisi Manipur ta khundariba kuki sing natraga paiti sing natraga wifi sing sai khoro haiba nati ngasi khona lawriba indigenous people adi singiro adiki tampagiro khoi myam laujeri city 1951 da base ya warkanda Manipur si khogi mitop to ki kalausi aduga nako terrorist sing kalausi haiba gi wafam durin da tamjai je aduna Manipur government su masi mayek sengna thabak to thokpo mathau tai akhoi gi Indiana sanaba lang poksi warda mokoi de tujandu sum lairgadi akogi yelong mise makogi ke hari mithai misi de loisin bido madu tobidena ba ngasi gelenga ka thamjage mamdi masi khoi loina khangmino poni masi kanana chilo poksi wa tawren khoi laukte dum su toboji Manipur go mena yade hare Indiana na fudu tawsele masi ngasi gi state lengang na su masi khoi miyam na yada ba poni tawom thoktre the illegal immigration che khandu kanda makhoi tak thokhiba mathau tai habasi khogi India la ka thamum thoi haibadu thamjage
Sayuk Tamenglong District ki Kaimai Police Station ki Manung Chanba Ran Kiai Kuilung Village JDF J amadi NSN IM ga nakal ani da nomai kam na kre Chawrak na nakal ani da pungkhai amarom nomai kam na ki hari ISTV News na fang ba thajabaya ba pau gi likhun na mana thogdo dur NSN IM na nomai NSN IM ama nomai na pan badagi sokle hari Department of Anthropology, Dhanamandri University, Nasinduna International Day of the World Indigenous Peoples ki thoram honoring Indigenous midwives safeguarding life and well-being haiba thimda DM College of Science ki Central Hall the pangthokrai thoramadura DMU ki VC Professor W Chan Babu DM College of Science ki Principal Professor KSS Birbal amasung Head PZ Department of Anthropology DMU Professor L Mary Mahiyo Department of Anthropology DMU ki Faculty Singh Mahiroi Singh amasung tungan bakangno furup singgi miyoi kya su sarok yakhi thoromadugi manung channa saroi khangba the cosmic housekeeping ritual of Jing Maitei haina mingthonba Dr. NG Pungfane iba lairik amasu phongki tungan ba yelhomi furup singgi nupi singna thengnari ba thabak thoram singgi matangda wafam kya phongdonakhi thoromaduga mari lenana DMU gi Dean of Students Welfare Tiam Ravikantana thoromasi kari ki damak pangthokpano haibagi matangda wafam kya phongdokhi Sahi sida midwives haibati mayokna bigumba aduga macha pokpada mama gi macha mo helakada miba helakagi makhoi well being amadi makhoi punsi kamai tongna saphagada gi haiba sida aduga lairiba yelomi singi nabi se culture loiba yai hidak lang thaki oiba yai adai kari jak bijariba breastfeeding doctor kamai to angang jina pom da kamai to haibana singba makhoi gi mahi singa si magi laisa singdo susana raganda mada phangyo pochai singa duga mari loisina raganda made da oirim loinana dharma gi oiba thajaba chena thajaba amasu maduga yauna thola kana culture gan pulla kana sigi pochi la ina makhoi singa sin ningsing ba haiba se amaram daga di national kanba lamdam si kanba resource kanba asiga ya mari lene Scheduled Tribe Demand Committee of Manipur SCDCM Nasinduna International Day of the World Indigenous People gi thoramda the fate of Indigenous Meitei of Manipur haiba local team da pangthokre Kumalam Park Sports Complex laiba youth hostel gi conference hall da pangthokhi ba thoramama Professor T.S. Ratan Kumar retired Dr. Yanglem Mohan Singh SCDCM gi Chief Patron Moirang Them Naudalen Khomba SCDCM gi Advisor Professor Huidrom Jayante Kumar Singh retired amasung SCDCM gi Working President and Lokendra Singh na maruiba President Member Singh wina sarkyaki tharamadura GP Women's College ki Manipuri Department gi HOD Dr. Waikhom Romesh amasung MU gi Law Department gi Assistant Professor Dr. Sapam Dilip na Resource Person wina wangangki tharamaduga mari lenana SDCM gi Secretary General K Vogena Manipur da lairiba yelhomi sing asi fawba yelhomi mo oibagi fangfam thokpa sing fangbangam lamda masigi yelhomi oiriba Meitei sing Scheduled Tribe status piduna yelhomi amagi chap chaba hak sing adu fanghan fam toi yelhomi mo oirabadi kari mathau tai haibadu khanghana ba thoromasi pangthokpani haiki India ki tongan constitution nama laibani constitution duna recognize sarkan da Meitei si indigenous people lamo oibagi constitution na piba magi law na piba special safeguard sai tare ko aduguma mayam do Meitei ju pau India da pulakpa adu ko iraba sahi 70 mu helap sidai koi ju pau adugi kano du phangdra lai UN ki sahi khuding gi moi team ji tongale adu handaki UN ki team si midwives ko koi gi angang pokpata koi mateng bang ba chabuk pe haibata na ko aduga marile na moina kano toy puthwe mana harsi honoring indigenous midwives ko and safeguarding and well-being of the midwives ko sina walgini aduga koi gi UN ki team jina tabada koi na Meitei with regard to the Meitei koi na Manipur especially ya marile na bane koi na local team mama he sahi khuding gi puthokse handaki na koi na the fate of the community of Manipur Meitei tribe na adumaina koi na andak se puthoksa bane Meitei su ST list yaurga India ki indigenous people mane recognize tagodabane koi su safeguard pigadabane ate koi gi fellow indigenous people Manipur ge modi notice ki particularly ko piri base koi su phangam thoi ai ba du gi kano da chimdu da em da kano observe tawsa CAC Moirang Purel the government doctor nurse tegi sel lawi hariba
अरानबनी डॉक्टर वाटपदगी डॉक्टर निकलगा अना लायेंग हेना खुदोंग चानब हॉस्पिटल असना होटनारिंगै पुयाना लान उहन्नब होटनारिबा दुकिदमक डिफेमेशन केस थारगनी पुयाना असेंगबा तौबो ओइरबदी मरी लेनबा अथॉरिटी दा अरानबा तौबगी वाकतबा याई मदुदी नतना डॉक्टर नर्स की हल्लगा सेल लौनबा तौबदी तौरोइदबनी हाइना एमएलए थौनावजम श्याम कुमार हाइख्रे ngarayan chingkhongi angthada leiba andro AC की एमएलए की युमदा पाउमी सिंगा उनबदा एमएलए ना पुया को बलुप अमना CAC मोइरांगपुरेल की मतंग द मीडिया द युमफम याउदबा पाउ संदोकलप थिंगनै अदुबु पुयाना CAC मोइरांगपुरेल असि करम नंगासी की फिबम असि योरकपनो हाइबा हाना थिगतपना लौसिंग ओइगनी अंद्रो AC दे एमएलए ओइना माइ पागलकपा इंग सिंगनी सुपना तरे तगिनी मतमदुदा केंद्र सिगी हक्सेल लौ सिंगु मदि महिलु मसिंगी लमदा यामना फिबम सोक्सिन लेरमकी एजुकेशन याउद्रबदी खुनाय मा चाखतपंगम लोइ हाइबगी DOA के गतानरगा गवर्नमेंट पिरकपदगी अहेन बसेनफम थादरगा हजिकति फिफम साफरे हक्सेल गी लमदा मोइरांगपुरेल द PSC अमा बिल्डिंग मचा अमा ओइना लेरमखिबनी मतमदुदा मिनिस्ट्री ऑफ माइनॉरिटी अफेयर्स हाइजबदगी मिनिस्ट्री न स्टेट गवर्नमेंट लुपा करोड़ 3 पिरकलगा इंगसिंगनी तरक मापंदा CAC ओइना संगाखिबनी अदुबु गवर्नमेंट की पिरकदब CAC दा लेगदब मचा पिरक्त्रिङै रास मेडिसिटी की मतेंग लौरगा अहेनब सेनफम लनाई थादरगा हजिक उरिबा CAC मोइरांगपुरेल असि ओइरकपनी कमिटी म सेमलगा अवाटपा यिंगशिलगा चलाई रखी डॉक्टर नर्स अवाट पहाप लगा थादा लुपा लाख मरीगा लिसिंग यांखै तोलोप पिरकपनी मदुना कोविड लाइचत मनुंगदा अनाबा अमता सोएंगाम याउखिदबनी अदुबु इखंग खंगहौदना पुया को लुप अमना हौकिबा निमित खरनी की ममांगदा मोइरांगपुरेल CAC दा मसागी डॉक्टर अमसुंग नर्स काहंद्रगा सेल लौरगा लनाई डॉक्टर अमसुंग स्टाफ हाप लगा चलाई हाइबा वाफम फोंदोकी पुयाना लेंगाकी हॉस्पिटल सिंगने येंगसिंदुना पाइखलिबा थबक अफबनी अदुबु मियामगी याइफनबा तौबगी महत्ता अफबगी माइखुम उपलगा असोइबा थीरगा ओइना थबक तौबदी लानगनी मोइरांगपुरेल CAC दा ताबा डॉक्टर लाखंद्रगा सेल लौरगा लनाई डॉक्टर ने ई OPD की सेल हेन लवी हाइबना चिंगबा वाफम फोंदोकपदा नतना महाकना लाना थबक तौबा ओइना उहंदना महाकी मथक्ता सिरक्रिबा मरालसी लाइबक्थिबनी गवर्नमेंट थारकपा डॉक्टर नर्स तगी टेक्नीशियन याउना लानाई तोरो पीरगा CAC मोइरांगपुरेल चाराइबनी मसिदा महाकपु लाना उहंदना मिंगचथि हनबा होनरिबा सिगी मथक्ता लोगी ओइबा मतिंग लौरगा लुप असिगी मथक्ता डिफेमेशन सूट तौरगनी हाइकी पुयागुम्बा सिगुम्बा अफबगी बाइखुम उपगा मनुंगदा मणिपुर की सुम्बा तोंगान तोंगानबा नालायंग संगदा अफबा सादना कोइचत चलगा डॉक्टर सिंगदा अमदी स्टाफ नर्स सिंगदा तोंगाम स्टाफ सिंगदा चार्ज क्या तौसनदना पैसा खाइबगी थबम चथरपसे अदुगुम लाइब थीबनी मसी खुदक तोपियो हाइदना मणिपुर एरोट्रिक प्रिंट मेलाई कुथांगदा अमदी मणिपुर प्रजा मियामदा सिम पुयासी नोगी तौगे थबक थरम मयाम सिंगदो अदु वेलकम तौगे अदु नफुगी अमकपा मनुंगदा हुराला नागी थबक तौबा मिंगोदा केहन खंदना पैसा खाइबा अमदी सरकार की एम्प्लॉयीसिंगदा गधप तौदना पैसा लौबा अदुगा लैबा पैसा पियादगा नमदमदगी प्रजासिंगदा चलाइबा प्रजा फदन एंथिना चलाइबा हॉस्पिटलसिंगदा स्कूलसिंगदा सचतना खै कौदना पैसा खाइबा थबकसे खुदका तोपियु मदु नत्रगदी आइन गोइबा सराक फगनी हाइदना मणिपुर एरोट्रिक मेदागन कुथांगदा पुयागे नाकोम योनो आई थमजरी गवर्नमेंट ऑफ इंडिया न वरी सानसी हाइदुना कौथोकलगा पार्टी सिगी कैडर सिंह बुतोइना फाबा पुनबा तौरकपसना चथरिबा पीस प्रोसेस असदा थाजनदबगी फिबम अमा लाक्तुना गवर्नमेंट ऑफ इंडिया मदी पांबैना लुचिंगबा UNLF अनि की पॉलिटिकल डायलॉग असि वाहन थोक लेरक लोरिद्रा हाइबकी चिंगनबा मा मियाम द फाहल हैना खुमन यूनाइटेड क्लब अमदी मैनापाइबी एसोसिएशन की सेक्रेटरी डिजेंड्रो मंगांगना मयांग इम्फाल द पाउमी सिंह उनबदा फोंदोक्रे माना मखा तारदना पॉलिटिकल डायलॉग चथरिबा लुप की कैडर सिंह बुतोइना फाबा पुनबा तौरकपसि मयांग इम्फाल अपुनबगी क्लब कुनगमाथोय अमदी मैरापाइबी कुनगमापन की अपुनबा लुप अमा ओइरिबा कुकमा अमदी मयांग इम्फाल की यूथ सिंह की अपुनबा लुप मयाई युमफम खुमन कंगलै अपुनबा इतिनफमना हक्चिन लवी हौकिबा अगस्त की तरेता जरीबामदगी शंकर एलियस चेप्ताबु फाजन की बसिबुसु हक्चिन लौदबा गमदे ममांगदसु आर्मी चीफ सीदबा मपुबु मरालमा पिसलगा फाजन कितना हौजिक फावबा थादोक्तना दैरी असिगुमा थौदोकसिंग असि चथरिबा पीस प्रोसेस दा काहेलकबदा नतना मियामना थमलंबा थाजबा क्या मांगलकपगा लोइनना लमदमसे लैरिबा पॉलिटिकल कॉन्फ्लिक्ट असि
ama puraklani khaluba sing aremba tagadra haibagi chingnaba wahang kya miyam da fahole fazinduna thamliba sing condition yaudana thadokadabani karigumba thadoktrabadi jiri gi JDO jimpal amadi CSO sing na changsilakpa kongjang singda kukma amadi MYKKAE na sagotkani haiki ULF MPA की मियोइसिंग फाबा यानिंगदे मखोइबु कंडीशन याउना थादोपियो मखोइ फाबा हाइबसे चथरिबा पीस एग्रीमेंट अमदि पॉलिटिकल डायलॉग के वाहन थोक लेहनदबनी हाइना लो गवर्नमेंट ऑफ इंडिया अमदि ULF अनिगि मरक्ता तोंगरिबा पीस एग्रीमेंट मियामन सगोतुना अखोइ लाकपने अदुबो असुम्बा मियान सगोलिबा पीस एग्रीमेंट असिबो करिगुम्बा गवर्नमेंट की SB सिंह OC सिंह अमदि मरी लेनबो अथॉरिटी सिंह थुगाइन सिल्लिबा से कोई सरकार असे मसे तिदोबियो मखोइ मंतम दे एक्शन लोकटियो करिगुम्बा लखतबा तारगदि अमदि अखोइना हाजनगिबा अखोइ केदे उलबि केदर असिबो खुदक थादोरक्तबा तारगदि JDOM दि जिम्पाल जेरिगी सेसुजिन तंगसिल खोंजन सिंदा मैंग खंद लेरिबा कुमा अमदि माइकिना मसे खोंगांग सेन लेप्तुना मखाताबा खोंजन गया सरु यानबा सेम सारे बसे हमजगे Pambaina luching by UNLF MPA gi cadre singbu toina faba punba torokpa khudakta gi lepkadabani Government of India ga lainariba political dialogue sig wahan thok lori dra haiba gi chingnaba Manipur miyam da fawal lehaina Indigenous Peoples Organization Manipur Ipom Bishnupur District Committee gi General Secretary Ningthaujam Bomeshwar na phongtorakli wafam asinga si Folks Bishnupur District Committee Ipom Bishnupur District Committee taida tawulamadi KACTL khojumana sindana ningthaukhong da pangtokpa pawgi mifum amada phongtokhibani Bomeshwar na makhatana lupki yamna maru oiba luchingba yauna cadre kya maral pisinduna fazin khraga hauzik fawba thadoktana thamli masina chathariba peace process asda kaihalaktuna miyamna India government amasung Manipur government da thamlamba thazaba kya manglakpa yai UNLF MPA gi miyoi sing faba yaningde makoibu condition amata yaudana thadokadabani peace agreement asibu kaihanaba siliba Manipur lenga ki home department gi makhada leriba police ki makok thongba sing SP OC madi atai mari leinaba khudimak suspend tawgadabani haiki Hauzik political dialogue chathriba UNLF ki Kedar Singbu Thengkhang character haba punba amadi peace process asigi ground rules sing thugaibagi thong amadi tohoidaba thong sing chathabagi thong kaya mamang thakta thokre ngasi maksu masigi thong asi leptana chathari masigi mayek laraba khudam haibabu jiribamda hauzik peace process chathriba political dialogue toriba United National Liberation Front UNLF की केडर शंकर एलाइस चेतपा फाजन खिबा लोइना कैसुम संग थमजन खिबा से असिन मयक लारब खुदम मियाम ना सातौरिबा वरोशिन अमा पुरक्तुना तंगदु लेताबा ओइरकना नबगी थाजबा अदु इंडिया गवर्नमेंट पीस प्रोसेस असि थवोइना काहेलकपगी थोंग चथरकपगी ममी ताबसी पुनमक याबंगमोय करिगुम्बा पीस प्रोसेस असिदा अकाइबा लाक्लबा मदुगी दायित्व इंडिया गवर्नमेंट ओइगदबनी लोइना इंडिया गवर्नमेंट पुक्सेल सेंगना वरोशिन अमा पुरक पाम्बा political dialogue asi sathaba pamagadi chathariba thong sing handokadabani fazin khiba UNLF ki cadre sing thadokadabani peace process asi bukan bu thong sing oirakpa taragadi madugi daita India government amadi Manipur government oigadabani habasi media ge thong thamjari Paugi Mifumada Sarugaki B. Folks Bishnupur District Committee Women Wing is General Secretary R.K. Numitana. Jiribam the Pambaina Luching by UNLF MPA ki Fazan Kiba Kadar Sankar condition Amata Yaudana Thadok number Jiribam ki CSO Eriba JDO Jimpala Madicha Binariba CSO Singna Jangsiliba Kongjanga Folks Bishnupur District Ipom Bishnupur District Taida Amasung KSCTL Kojuman Gachapinariba CSO Club Maira Pai B Singna Punna Sokakani Loina Fazan Kiba Mue Sing Thadok Taba Taragadi Lamdama Siki CSO Sing Club Organization Merapai B Amadi Miyam Galoina Punna Akan Bakong Jangkya Jangshilakani Haiki. Nasigi Paugi Mifamada Folks Bishnupur District Ipom Bishnupur District Taida Amasung KSCTL Gimarueva Thomi Sing Su Sarugyaki. UNLF की political dialogue तौरे अमदी मखोई गवारी सानरगा मणिपुर दा लेरिबा खोसाउनबा प्रजा मयाम असिबु फाथरनी हाइदुना खल्लुबा अदुगा ओना तैनबदा हौजिकना मखोइबु कौथोकपिरगा फारगा कैसुम संगदा नमसिनबगी तौरिबा थबक असिदि एखोइ मणिपुर की प्रजा अमा ओइना अमदी इमा सिंगना सुग्या याजदिंगदे हाइबो वफम असे थमजगे फारगा कैसुम संगदा नमसिनगदबो ओइरगदि
ꯀꯔꯤ ꯃꯔꯝꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯗꯥꯏꯂꯣꯛ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯀꯧꯊꯣꯛꯄꯤꯔꯤꯕꯅꯣꯕ CSOꯁꯤꯡꯒ ꯍꯥꯏꯅꯔꯤꯕ ꯁꯪꯀꯔ ꯐꯥꯈꯤꯕ ꯌꯥꯔꯣꯏ ꯑꯃꯗꯤ UNLFꯀꯤ ꯄꯣꯂꯤꯇꯤꯀꯦꯜ ꯗꯥꯏꯂꯣꯛ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯐꯥꯖꯤꯟꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯊꯝꯕ ꯇꯥꯔꯒꯗꯤ ꯖꯤꯔꯤꯕꯥꯝꯒꯤ CSOꯁꯤꯡꯗ ꯁꯄꯣꯔꯠ ꯇꯧꯕ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯒꯤ प्रजा खुदिमंगना अकनब खुंजंग संगसिनब अखोई फिरेप लौरे हाइबसे ngasi प्रेस की खुदोंचाब लौरगा अखोई मयांगी मफमदा खंगनजरी पाम्बैना लुचिंग UNLF MP की कैडर अहम पुलिसना वरी सननब कौरगा अमा फाजिल हौरगा अनि थादोरकपगी थोंग यानिंगदब फोंगलोक्तुना सेक्टा अपुनबा नुपी लुपना सिंदुना सेक्टादा वाकत मिफम फमख्रै होइड्रोम अपुनबा मेरा पाइपी लुपना सु सिंदुना होइड्रोम दसु वाकत मिफम फमखी वाकत मिफम दा सरुक याखिबसिंगना फोंगदोरकपदा इंडिया लेंगाका पॉलिटिकल डायलॉग चथरिबा पाम्बैना लुचिंग UNLF MP की मेंबर फाबगी थोंग चथरकलिबसी वरी सनरिबसी इकाई खुमनदबनी पाम्बैना लुचिंग UNLF MP की कैडर फाजिनबगी मायोक्ता जिरी की तोगान तोगान बलुप सिंगना चंगसिलिबा खोंजंग सगतकनी हौजुक फावबा थादोक्तना लेरिबा कैडर थादोक्त्रबा फावबा चंगसिलकदबा खोंजंग खुदिंग सरुक यागनी फोंदोक्नरकली अखोई MP की सासिंसिगा इंडिया गवर्नमेंट का खनलखिबा अखोई पॉलिटिकल डायलॉग असिदा मामा ओइबी अखोई मयाम पुन्ना अखोई सरु यामिनरी अखोई सुगिसु अयाबा फजना मयाम दा अखोई सपोर्ट तौजरी अदुगा लोइना माइकई असोंदा लैबिरिबा अखोई MP की सिंना लैबिरिबा असिदा अखोई माइकई की ओइबा सोंदसु असुगुंबा यामना मखोंगुक्तबा थबा असे तौबिरकनु कइगुंबा तौबिरक तारगदी अखोई मणिपुरी प्रजा हुबना अखोई असौबा युमथोंग खुदिंग लेबाक असिना निंग तंबगी मचु अहुंगी फिराल पाइहनबगी थोरम अंड्रो AC दसु पांगथोखरे ngarian chingkhong angthada leiba andro AC gi MLA thongnawjam Syam Kumar gi yumda pangthokpa thoram aduda MLA thongnawjam Syam Kumar BJP Manipur Pradesh ki Senior Vice President and Nimbus BJP Imphal East District ki President B Bisembor BJP Andro Mandal ki President L Gajendra Development Organization Andro Kendra gi thaupuba singna sarkyakhi MLA thongnawjam Syam Kumar na India gi machu ahungi firal chingkhatuna thoram hawdokpaga loinana miyam gi oiba khongchara masu chatki MLA thongnawjam Syam Kumar na British ki सासनदगी मपुंग फाना निंग तंब फंखिब चाही हुमुद्रामापन मपुंग फारक पदुगा लेबासना निंग तंब फंगब चाही मरफू सुरकपगी कुमोन निंगसिंग थोरंगी सरकम ओइना कैंपेन असि हौदोकपनी थोरम असना लेबाक असना निंग तंबनब होनरकपदा थवाइना पोंथा पीख्रबा अथौबसिंगबु अखोइना काउथोकफम थोकते निमित असना लाकपदा मखोइबु इकाई खुमनबु उत्पनी अखोइ खुदिंग दाइता खंगबा लेबासिगी इरै चामो ओइना जाति धर्मगी खेनबा थमदना लेबासिगी अपुनबगी सक्तमदा सिंगनरकपा थेंगनाबा लोइनना अमता ओइबगी लिंगजेल सागतना लेबासिगी निंग तंब ngaknaba hotnaminasi haiki भारत की नुशीना फोकतम वखलवंदा ऑनरेबल प्राइम मिनिस्टर श्री नरेंद्र मोदी अमदी मणिपुर की लुसिंबा चीफ मिनिस्टर श्री वाई खेमचान मणिपुर की BJP की प्रेसिडेंट श्री मेदाम सरदा ऑनरेबल MP राज्यसभा ओइबिरिबा मैम पुनम अखोई लेबिरिबा BJP की थोमी खुदिमक रता खुदिमकना अखोई पुनम होनमिनदना जाति के खेनाबा धर्म के खेनाबा अमदी कालो के खेनाबा लम के खेनाबा थमना मपांग करबा भारत अमा थमदा को मैम सब यामिना जो हम थमदलगा पुनः फुरुजे BJP Manipur Pradesh ki Senior Vice President and Nimbus na Indiana ning tamba fangnaba hotnakiba amadi ning tamba fanglaba matung leba asigi ning tamba fangnaba hotnakiba makoibu ning singnaba inglisingani kungani thoida leba asigi Prime Minister na hoktokiba tharomasi aikhoina sogotuna aikoi maselgi marakta maraibak ningba nationalism sagatuna Prime Minister na thamliba leba asina inglisingani nifuga taret fawbada maromdom lepchaba ngamba leba ohenaba mangfaungna naba hotnasi haiki भारत के प्रधानमंत्री श्री नरेंद्र मोदी ना अदुंबा भारत की निंखा तंबगी सही हुद्रा मंगा सुबा सही अदुदगी अखोइगी युमथोंग खुदिंगदा अखोइगी भारतवासी सिंगी युमथोंग खुदिंगदा भारत की मचु अहुंगी फिरान असि सिंखतकदबनी हाइबेगी थौरम असि ngasiदगी सही मंगा की ममांगदगी डॉक्टर लाई Manipur ki tanglaba sagol makhalama oiriba Manipuri poni bu yokhanaba mati malem sidagi mutkigadabadagi kannaba makhatana central government ki maikedi ki mathau taba mating sing Manipur government ta leptana pikhigani haina panchayati raj animal husbandry
and Dairying Union Minister Razib Ranjan Singh Nahanagi Rajya Sabha ki MP Lesem Basana Jawbada Ai Bachirol Taraktuna Kangalakre Jahi Sigi Mars ki Taragatare Fam Kiba Parliament Mifam Matam Dudaki MP Lesem Basana Jawbana Manipuri Poni Wuyokat Pinaba Madi Tangla Basagol Makalasi Male Mustaki Mutki Kadabadagi Kanbinaba Special Mention when Pukatuna India government Taksin Kiba Aduga Mari Lena Union Minister Razib Ranjan Singh Na Ningthau Lesem Basana Jawbada Ai Bachirol Lasi Taraktuna Kangalakibani Union Minister na Ningthau Lesem Basana Jawbada Tharakiba Ai Bachirol Aduda Pallibadi Manipuri Poni Wuyokatnaba Central Government ki Maikedi State Government ta Mathau Taba Tingbang Khudimak Makhatana Pikigani Manipuri Poni Conservation and Development Policy Inglisangani Taragataruki Matungina India Lengagna Manipur Government ka Kusamnaduna Tanglaba Sagol Makalasibu Yokatuna Thamnaba Tongan Bathabak Singh Paikali Manipuri Poni gi registration gi matangda Manipur Government ki Veterinary and Animal Husbandry Department na Manipuri Poni Khudimak amadi makoibu yokliba mapu sing natraga club sing register tawhannaba thabak sing paikali khongthang asna Manipuri Poni ga mari leinaba scheme sing amadi atai yaifa thawrang gi thabak sing yingsinbaga loinana thabak oina pangthoknaba hotnabada achoba mateng oiragani 2000 RFID microchips amadi 10 RFID scanner natraga reader singi matungina Manipuri Poni sing masak khangdopa amadi registration ki thabak sing mapung fana paikali RFID microchips sizinaduna registration ki thabak sing chapchana paikali Poni registration system PRS software gi matinga loinana online gi kuthang da sagol makhalasigi unique oiba data sing khomgali breeding strategy gi matang da India government ke animal husbandry and dairying gi department na Manipur gi Imphal East manung chen leiba haingangda Poni complex ama semgat palaikhrai Union Minister na makhatana Poni bu yokliba mapu sing na masa na yokliba sagol sing adugi machinjak pizaba madi anaye yaurokpada kudong chada ba mayok na danaba state government na sel gi oiba tingbang piba gi thabak sing su paikali financial year inglisangani kunga manga kunga taruki manungda Poni marfuga taruki mapu sing da sel gi tingbang oina lupa lag kunga mapan dasmik mapan gi senfam yantoki Poni ga khwaidagi hena chanagadaba grazing ground sing tidokna ba Manipur gi Imphal East Imphal West Bishnupur Thawal amadi Kaching district da grazing ground tidokpagi survey masu pangthokpa laikhre health camp pangthokpagi matangda Manipur gi state veterinary and animal husbandry department na changnaina health camp sing pangthokna Poni bu yokhanaba mathau taba thabak sing leptana paikali state government na matam dugi matungina Poni gi stakeholder sing club sing amadi mapu sing na Kusamnaduna tanglaba sagol makhal asida narakpa yaba toina naganba laina singdagi ngakthoknaba amadi karamna layeng chathagani habagi matangda paksana awareness pangthokli Manipur gi Poni bu huranba amadi sagol makhal asigi sadong sing yonbana chingba chathaba singi mathakta kan mathabak lokhatpaga loinena mari lenaba FIR sing Lamphel police station da lokhatuna lakli haiba wafam thamlakpaga loinena India government na makhata na tongan ba program sing pangthoktuna amadi technical gi oiba mating pangtuna Manipur gi tanglaba Poni bu yokhatnaba amadi malem sidagi mutki gadabadagi kannaba mathok taba thabak khudimak lengakna makhatana paikhatki gani hari Thawal College ki humfuga humdoi suba foundation day thoram college asigi multipurpose hall da pangthokre mahiroi sing da tongan ba award sing khusinaduna Jahi gi mana yenthopagi thoram su pangthokre Thawal College Teachers Association TCTA madi college asigi students union anina sentuna pangthokiba thoram da principal professor N Navachandra Thawal College Teachers Association ki president and Ibu Madi College asigi IQAC ki coordinator Dr. L Akhendrajit su sarukya national amadi state level kya da sarukya raba mahiroi amadi atai lam kya da thoidok hendok laba college asigi mahiroi sing da tongan ba award kun ga mari yentoki principal professor N Navachandra na college amabu hena fan ba haibasida alumni gi su achoba thodang lei ngasi malem da fauri haina sakhang nari ba college amadi university khudimak makhoi gi alumni gi thodang chauna lowi India gi oina de alumni na thodang lobagi chang asi atai lebak singa yengnarabadi yamna hanthei adubu Thawal College ki oina di college asidagi haukraba alumni singna donor oibiduna mahiroi singna makhal kya gi award sing ngambiba asimak yamna chawthokchai aikhoi gi mahiroi singna su matik chaba citizen ama oirakpa ngamnabagi damak mahai tambada hena pukning changsi haiki Jennings Hospital ki dental college samathau tawriba head of department oina su thabak tawriba professor amana Jennings Hospital asida lying balakwa patient sing lying bagi mahutta masagi clinic to oina lying bathaduna lairaba kya dagi achoba senfam lawtuna sel tanfam onthoktuna leiri haibagi matangda Kangleipa Communist Party PWG MC unification na tha asigi tangani da thokiba chirol adugi matangda Jennings Hospital ki dental college na
head of department oina thau puriba Professor ga punna phamina duna issue asigi matang da kupna khana naina khre hani lona thingkraba lup asigi PRO chingkhaingan bagi cherola mada khana naina badu da professor gi asoi balairamba thingna dabana mahaki mathak da lup asina thamlamba athingba komthokle issue asiga loinana purai romba khonang makhong maya da leiriba clinic ki mathak da thamlamba athingba dusu handokle hari state ki amatangairaba hospital Jennings bu afaba hospital amu oina leinanaba lup asina lokhalakpa khongthang amagi makhada cherola du thokibani hari Hozi Paugi Marthana Timba Brem Tang Lominasi. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi kubana singba tatana thohalli pumna maksibu kudakta phanba ngamlaba Capidon cup syrup 100% herbal product ni lok kubada natana nakmahi selaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiyo Capidon cup syrup Dada Ibe magigano Alabutamo Sige say, next time din na section na laksila ka kamkrabani ne. Dadarang se, juhar habaga amta kidrabo. Asum na, mayam na machalbo ngapshan lugum. Basigi yung masibu, asoyangan ko kada batagi. Next time din na ngapseli. Next time din juhar habati ngaptok na nabasim mani. Zaman chakmo isi na bana, concrete katok na tinago matanda. Kapang ng amuk kaya na enggal adli. TMT, strength is in the quick. Honglagli ba punsigi lambi sida aray ba chaba yaba makai sasinari. Adon hidak langthak kayam sadaba yarakte sasilliba singduna adom gi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Breaking matung na mayam mum kana taram nok chari makata ba pau pisari Institute of Social Research and Development ISRD ga District Legal Services Authority DLSA Imphal West ka khusamnaduna Violence Against Women gi matangda Awareness Generation Program Kam Legal Aid Camp pangthokre Kamakya Pempton College Labor Relief Camp aduda pangthokpa thoram aduda resource person oina District Legal Services Authority Imphal East ki panel lawyer Brahmachari Mayam Supriya Debina Cyber Based Violence Against Women Legal Remedies for Cyber Harassment and Abuse habi hiramda awareness Speaky. Tungda Yai School of Artists na Violence Against Women gi matangda Nupidi Imani have a street play masuot ki. Federation of Civil Society Organization Folks na Internally Displaced Person IDP sing na thingnariba awana kya sigi tamak matam chuppada lepli makhata na sulep ki gani habagi wakhalonda nushinabagi mari hena chasil hanaba pokmen pauminabagi thoromama Kabulay Kai War Cemetery manakta laiba folks ki office ta IDP sing gi aifanaba chen chongliba lup singi luching basinga ngasi pangthok minakre chahi ahum helaklaba lan asina maram oiraga IDP sing na thingnariba khudong chadaba kya asi folks na su lumna lawduna IDP sing asina masa masa gi yumda hanjil hanaba thokliba lan asi athuba matamda loishinduna miyam gi awaba si koknabagi laingak na chapchaba poram pomit yatuna thabak paikhanaba taksinduna laklibani folks na mamang takta so IDP sing ga thengkhang kya rakta wa tanaba madi thengnariba awaba da sarugyabaga loina na changsilakpa khongjang singda mapung fana sokatuna lakli tharamada IDP sing gi loching basinga tongan ba wafam kya da khana naina mina duna thingnari ba awaba si kokna ba punna hona mina na ba lemina ki Jiribam da drug kamari lena FIR chankiba sing follow up tawduna lakpagi sarokamo ina khwaidagi chawba drug supplier ma West Bengal gi Malda da leire haiba akakna ba pawma fangbadagi Jiribam district police ki SDPO Nur Kamal MPS ki direction makhada Jiribam police station ki ASI S Suras luching bati mamana West Bengal gi Malda city dagi miyoe ma fagat bangamkhre pharba miyoe dudi Rohim Mia apokpa Khalilur Laifam Sasani Baramazid PS Kaliachak District Malda West Bengal dagi nihairi MUSC fana bohana bada Gazol Police Station na achobu mating pangdona search operation chathabada J3 Lordsta Lenambani Jiribam Police Station da puraktuna makhata na Jiribam gi Judicial Magistrate First Class da puthokna ba logi oi bathabak laukhalagani hairi All Manipur Muslim Art and Culture Organization Amako mati All Manipur Art Culture and Sports Development Society
AMACSTA anina punna sindana ngasi chingmairong da leiba Classic Grande da Peace and Communal Harmony Award inthokpagi thoram pangthokre thoram adu da Manipur Pradesh Congress Committee ki President Okram Ibobi Bavina Group of Companies Chairman and Managing Director Dr. Thangjam Davali Lilong Haurebi College ki Principal Professor Muhammad A Satar Sahab Amukok President SM Jalal Social Scientist Danabir Laishram UMMWGO President Anwari Nur Jahan TM College former Principal Professor KS Mohan MU Associate Professor Dr. N Sanatomba yauna tongan masak naiba miyoi kyana sarukya ki bagaloinana amako amadi AMACSDA ki makhada piba award sing yauna tongan ba category sing da miyoi marfuda ikai kumna putuna award sing piki All Manipur Muslim Art and Culture Organization siki President Muhammad Altaf Hussaina namda masal laminari ba ikoi mashal gi marakta tokai tahanabagi thong sing thengnari ba si leitanabagi tamang Peace and Communal Harmony Award thoram gi maruwaina pangthokpani award si Manipur gi oirakli ba fiba masa chahi khara leblu rabani khungang chawkhatana Manipur chawkhat pi yaroi habi hiramda maruwaina thodang logduna award pi naba miyoi sing asibu khangatuna pibani haiki Pansai ke thade false misuse to ba man ba thong thene madum ba mayam madu ngase khoina puthok cheriba khoina thikatsaru ba thap phajan to ba mayam su urkan ta khoi su tungda la ka pathan sing ju me khoi jila sing ju khoi thabu khoi je thabuk to ge khoi su hai be award se phangne ba ta khoi lamjen yaw ge haina khalan ba loina na in khalai ba tungi bi or ka da ba sate sate kwai puna ba ai khoi su kai me hiram ma da khoi lamdam sing da mak ta ahong purna bi ba khalon da kai ma thabu khra de to ge na bagi wakalon dua khoi pohan bai ba sina khoi ge aroi ba khoi ge hai ba organization ne si ge emen ojaban Haukiba taraga nithoi suba Manipur Legislative Assembly election da kumbi AC da mirep oikiba sanjoy ahan thembu sawal aduna kumbi Kendra Progressive Farmer Association gi president sana sam Dinesh ka loina ba mioi chamri rom ngasi intending candidate oidiba sanjoy ahan themna taramna opagi thoram nauta khong mamangli kai community hall da pangthokre kumbi Kendra Progressive Farmer Association like minded member nasimdana pangthokiba thoram aduna president campaign committee Telem Romon Muhammad Islam Yumkhaibam Wangu GP gi ex Pradhan N Sanatomba Wangu Angom Bausing Wahengbam Dinesor Thokchom Amumacha K Nanda Saiton Amadi retired headmaster Haji Ibuhol na thorama pusing wina sarukyaki Sanjoy ahan themna mahak JDU da haukiba mikhal da mirep oikhrabasu hojikti mahak JDU gi primary membership tagi resign tawkre hojik fawbagi oina mahak political party amata da join tawdri adubu mahaki wakhalon bu thajabiduna kumbi AC gi manung dagi miyoi kya amana mangonda political party gi nattabida sagat pirak pasna mangonda achoba thongna ma happy baga loinena mahaki khongchata achoba ahongba ma purak pangam lagani haibagi थाजाबलाई करम्बा पार्टी दा यावगनी हाइबा दुदी महक सपोर्ट तौबिरिबा महक चटमिनिरिबा वर्कर्स सिंग अमदी अहलमन कया गा पाउताक लौरबा मतुंग दा वारेब लौगनी हाइकी लाकदोरिबा तरागा हुमदोइरक शुबा मिरेब मिखल असि तराई तराई गदबा मिखल अमनते मई हौना चागलेबा मणिपुर की वाथोक कया सिंग असि की वारोइशिनमा अरोइबा अमा पुरकनबा मिखलनी करिगुम्बा मिखल असदा Voters singna arang arakta hana gumna chatpatarabadi gelho furupni haizari bai koisi changni fini ba mo oina ohegani haibasi khangmina bachangi ireba kanana bagi wakhalon galoina na handaki mikhalasi punna thengna minarasi haiki अखोई मियाम पुनमक ngasi chingtam haiba leitana yellow furup punamak khungang da leiriba sar da leiriba khoi punama mikap thokpagi matam yaure irei pak kanana bagi dugumna ba wareb lawga ba adugumna wakai porka da ba asiguma mere mikhala sida khoi punamak na thamoi sengna khudum chena singaga thamoi da wasak amaga loinana irei pak kanana bagi asiguma mere mikhala sida saru yarasi haiba wafam se thamjari Kumbi Kendra Progressive Farmer Association की President Sanasam Dinesh na Kumbi Kendra की मिहुत ओइना थागत की बसिंग ना केंद्र की लोंगी सिंगी आइफना बथबक थोरम अमत तौरक्तबा बाइखली बनेदी हायरगा काना पपीबा ngam क्यासना लोंगी सिंगी दमक्ता कुंबी केंद्र की दमक्ता लेपी रक्कदबा असेंबली द खुदिंगमक थिंगनाबा ngamgada मिसकसी नमसिलगा थंबगी मतम नत्रे हाइदुना संजोय अहन थेम द सगतपनी मखाता नसु केंद्र सिगी अतै लेहौरी एसोसिएशन की मेंबर सिंग मथंग मनाव नाइनंगा सि पांगथुकलिबा सुमना मफम अतै द तांकक नाइन सिंदुना संजोय द सपोर्ट तौरखिगनी हाइकी मसी फमी ममी फमसी असी लोरगा कोई साइकोन दा मो कोई कॉम्पिटेंट प्रोग्रेसिव की कोई मेंबर सिंग ले अब सिंदगी वांगरु सिंगनी कुंगी दे सिंगनी कोई कॉम्पिटेंट लोमी सिंग पदा मियामा ताओ समे को सोने खन ममता का ओये
Mayang Imphal Kendragi Mayang Imphal Thana Wangkhai Lekai da leiba Leitan Them Joy Singhi Mayum da Kendra Sigi polling station 23/18 amadi 23/19 gi youth team amasung ahlaman singa mifam ama pangthokre mifam adu da Mayang Imphal Kendra gi MLA Kongkham Rovindro amadi Lekai gi miyoi kyana sarukyaki mifam adu da Lekai asida Hana Taukraba Tabak amadi Makata na Taubiya pa Chakathorangi matangda punna khanani MLA K Rovindro na Kendra sida Chakathorangi Tabak Miyam gi apamba khangna tabak tawkhini tawduna sulakli masida miyam na su mating pangbiu haiki Guru Ibungo Sarma Sangit Vidyalaya Tentha Haibung Thawal District na sinduna 1 day production of Wari Fangnabagi Thawrama Mangasi Thawal District ki Tentha da leiba Tentha Haibung Bamon Mantok ta pangthokre Thawramadu da Kakching Kuno College ki retired professor Ningthau Nauria social activist and national awardee KSS Priyobata Guru Ibung Sarma Sangit Vidyalaya Tenthagi President Y Jugindro Minor Irrigation ki Executive Engineer Y Ibohal amadi World Maitei Organization WMO ki Secretary Bemlai Maibamna Athoiba Mithung Singwena Sarupkyaki Mapung oiba thoramoina salungfam Kang Yambem degi Guru Mayum Nimai Sarma Kesamthong Maning Irom Pukri Mapal degi Maibam Syama Devi Salungfam Kang Yambem degi G Vidyananda Sarma madi Tentha degi Moirang Them Tombana Wari Liba Fangnaki Athoiba Mithungi Warol Piraduna National Awardee Priyobhatana Aikhoigi Paipu Singna Chacharamba Lichat Sajat Adu Indona Chatpa Haibasi Aikhoigi Maruoiba Thodangni Makhoina Chatlamba Chana Lonchat Nad Culture Adu Indona Chatpa Ngamdrabadi Aikhoigi Samaj asi Marai Chai Tharakani Maramasana Aikhoi Pumbana Aikhoi Ahal Singna Chatlamba Nad Culture Singaktuna Thamnabu Honabada Angamba Thodang Lawina Si Haina Phongdokhi Jumba ipai posina thamamba koi na yokhat pangamdra inherit to kungamda taragadi ai koi ki culture ai koi ki na loi mangsal ai koi ki culture na masinga kungamda taragadi ai koi ki society se support to society mo kai dong su oyo maramadana ai koi na thainagi ahlaman sinna torom sida aphaba chanabi ai koi na matung induna Apaba sama sebat na bahona bada aikoi pugama angam thodang yang minaba bathok tai Kabi Nong Satabam Niranjan Dattada RK Kamaljit Lifetime Achievement Award Inglising Ani Kungatarupi Dune Kai Kunakre Garang Argatala Press Club Talai Kidraba Sankhya Rajkumar Kamaljit ki Chamaga Subna Ani Sumamo Kumon Gamari Lena Pangthoki Bathoramda Manasi Lathoki Bani Tharamadura Senior Journalist RK Kalyanjit na Tharamapu Oiraga Manipuri Sahitya Parishad ki President L Biramangal Social Activist Yongkham Rasiklal Singha Masung Sahitya Academy New Delhi Manipuri Language Board Member Krishnam Birolana Mithung Singwena Sarkyaki Tharamadura Manipuri Literary and Cultural Forum ki Secretary Krishnam Mangalna Okna Warol Piki Duga Marup ki Editor RK Tarunjitna Nungyoiba Warol Thamki MSPT ki Assistant GS Konsam Atulna Thagat Wahai Funki Aroi Badalai Kidraba RK Kamaljitpu Saitharaga Sairing Saidinaba Thorom Su Pangthoki Island Hospital Langthabal da Pangthoki by Indian Orthopedics Association CSRC ki Thorom da Churachandpur Medical College student na Ahanba RIMS na second amadi season na third position takre Singna Bamadi Kutongchadaba Kya later Basu Churachandpur Medical College student Singna Mingchet Purakpada College Siki Director Teaching Amasung non teaching staff Singna Mahirui Singh Thagat Phungdokre VUON Foundation gi mening makhada no magyoiba free medical camp ma SVC Club Maibam Laikai na sindura Maibam Laikai da pangthokre camp adu da ya mid amasung homeopathic ki oiba anaba sing khangdok na ba check up pangthoki baga loina na mathok taba hidak langtak sing amadi anop sing sulem na yenthoki camp adu da mari leina ba doctor sing nurse sing amasung paramedical staff sing su sarkyaki Laikai adu gi akoi bada leiba mioi kya thorok to na check up tokhi camp adu ga mari leina na langthabal kendra ge intending candidate akoi jam priyobathana kendra sigi manung da lairiba sel thungi khudong chada basing amasung hospital da chatuna yengbada khudong chada basing asi khara da oira basu kokhana ba pandam da free medical camp asi pangtokpani kendra sida lairiba club amasung mera pai bi singi khusamna duna makhata na pangthokna ba pandam thamle hakchang fana leina ba matam chana hakchang check tok thok si phongtokhi
Lantaban constituency di ai kendra constituency si dai tare mafam agi ai nga si wok to hop to jabadi mafam tare ni pan agi kendra si dai hop to jai adu masi lekai gi mafam du gi lai ba lekai du gi oina madu dai da club singa amadi maira pai bi singa punna khu samnaraga ana ek lai ba sing ade hakchang fan lai na bagi dong te masi ai sinja gane ha bagi makhadan sinja gane ha bagi no ai gi asoba asa mai thamjari nga si gi oina pangthoi ba free medical camp si te hidalang tak singa sai gi ayam ba free do ina loina khoi bon foundation na sumaina free do ina ayam ba sum issue to wi hai issue to re hai jab tare anu masi yamna khoi hojiki matam da yamna warba matam si masi yamna ai gi mot da yamna phaba kyam kana ba free medical camp mani na di khanje ai gi mot di bijani Moirang AC gi ex MLA Prithviraj Mairembam gi meeting makhada Moirang AC gi tongan ba Mafam sing the lep tana chatharak po 1 day free eye testing camp and spectacle distribution ki thorma manga si khudek pi de leiba Tronglaubi Junior High School da pangthokre tharamadra Tronglaubi Terakong Sangbi Gram Panchayat le riba Tronglaubi Terakong Sangbi khudek pi leimaram rong gi mioi chahum henbada free eye testing madi cataract screening tobuga loinana mathau taba hidak sing lemna pi ki loinana medicine doctor ani yauna health checkup su tauki ex MLA Mairembam Prithviraj na haukiba February tang kun dagi haudana Moirang AC da leiriba senthok watpana maram oiraga mid bagi pangal wala ba madi mit ki anaba sing leiraga su laing mangam dana leiri ba sing laing thokna ba mating pangna ba madi anop mathau ta ba sing anop lemna fanghana ba pandam da thoromasi paring naina pangtokpani thoromasta ahal waira ba chahi humfu gi mathak ta leiri ba sing anop lemna fanghali ngongdong lei ba sing thengnaraga ti lemna operation tawgari hojik fawda Moirang AC gi mioi lising ahum hena free eye testing tawbada natana mathau ta ba sing na anop fanghan khre loinana makha ta na su mafam kya da sigom laba thoromasi pangtokhi gani haiki Sagolban Tera Amudon Akam Lekai the Labor Anobo Mayol Kongchat na Handak Pangtoko Doriba Toba Singinumit, Battery Stake, Mari Lenana, Beer Tiken Reset Park, the Lam Sengtokre, Tauranga Mari Lenana, Anobo Mayol Kongchat ki Vice President, Hidang Mayum, Vigyan the Sermana. Ipaipu Atoba Singna, Manipur Kanabuhan of the Tawaina Pontapi, Donald Masibu, Naglambani, Yamna Ningsing Ningai, Oidaba. August ki taraga humdoina lakpada ipai pusingi atafam oiriba mafamasi luna na thamna bagi panam da lamtu sengpani hiram amata da Manipur gi apun bagi saktam kaina na basingnarak pa khudimak organization asina khongfam chet na leptuna chapchana thingna gani haiki Hiram amatada Manipur gi apun basaktam kaina na bagi singna khutingmak akhoi high organization anobo mayon khongchat hari basina su akhoi khongfam chet na lepani habo pham se thamjari loina na akhoi ngasigi laibiri ba akhoi amakhak anobo mayon khongchat ki laiba member sing se ngasigi asumlaba thormasida akhoi mapung phana saruk abi bagi namakta su akhoi hangalit na thakachat City Police Sinduna Khairamban Kaichel Singh bagi mega social service ki thoram pangthokrai Thauranga Mari Lenana City Police ki OC Lema Pokpam Amit Kumarna Manipur Police ki makok thongba officer singi meeting makhada miyam kya afaba mari thamna bagi panam da thoromasi senbani Thoromase Manipur Fire Service by Rodan Maxwell Hindi High School Kedo WAM na chingba mihot sing tu sarkyai haiki Koigi ngasi sinjariba koigi social service haibadi mega social service program se koigi mathak thongbo officer singi guidance makhada laiminariba hingminariba praja mayam si singsiga koiga yamna police ka yamna phajaba mari ama thamnabagi damakta sinjaba program ne mayamna su koina ngasi toriba social service sida cooperation bibiraga mai magi jaga jaga mai mapa se aikogi kai khara thambiraga nanana bhona khara mateng pangbiyo na si hajening Thauranga Mari Lenana Vairodan Maxwell Hindi High School ki Youth and Eco Club ki monodal teacher Tanuja Khumuk Chamna Khairamban Kaichel da leiriba miyam amadi pot leiba lakliba singna lambi da fata hauti hudokpi ganu dukan amadi yum leiriba singna dustbin fazana thamlaga khomba lakpa singda khushina duna lambi da moslaktana bhona biu haiki Chahi sigi Commonwealth Games ki boxing masana gi aroiba bauta Mighty Duna silver medal fangbada nungaitaba faude best performance TP ki lakadoriba Asian Games amadi Olympic Games sarugyaduna hena fazaba performance piduna gold medal longna buhana gani haina Commonwealth Games ta ahan poina sarugyaduna silver medal lokiba Manipur ki international boxer Mandingbam Jadumani na fungtorakli Hiramasida senior sports journalist boyani thoksamdagi pautama
mamang thagi tang kulumdegi tha sigi tang ani phawba Scotland gi Glasgow da pangthokiba kunmapan suba Commonwealth Games ki boxing da silver medal laruklaba Manipur gi international boxer Manimgam Jadumani opagi thoram Manipur MSR Boxing Association mabana sinduna association asigi boxing arena da pangthokre thoram masida Manipur MSR Boxing Association mabagi han secretary waramba Panjawbam Dhanajit international nupi boxer amati Pasoi police station gi OC Samje Sabam Sarju Bala Manipur MSR Boxing Association mabagi president Taurambam Kunja Bihari amati boxer Jadumani gi family Mandingbam Milan su sarugya ke thoram masiga mari lenana hauji Manipur MSR Boxing Association mabagi secretary Ais Roton Kumar amati hana secretary waramba PS Dhanajitna isa gi pandam amagi makhada thawai yauna honarabadi soidana mai pakani thajaba amaga loinana oja gurugi makhada discipline naina sanaduna masak nairaba sanroi oinaba honagadabani haiki international nupi boxer Sarju Balana Commonwealth Games da silver medal loroglaba Jadumani bu thagatpa madi nungaiba phongdoluduna masak nairaba international thaki competition sing yauna Olympic Games da saruk yaduna gold medal lowbangamnaba honagadabani haiki Jadumani na mangonda tonganba talent ma yauri mayamna su ubiri ko ring mathakta mani sanabagi style technique tactics ko mayam se extra ma mangonda yauri adu mayam do utlakanda mana si purakpane aduga nupigi na natana nupagi da medal lobse am wai ko haidi nupigi su wai wadi habati nataba ko nupagi da medal lobse mana handaki da amu magi extra mana honabagi amadi mangonda pitorokpa amu su yauri mangonda ko height ta haraga de ko pi ine pi aga su ko gi international arena adu da mana da footwork tigi horaga magi body movement si mayam su utlakanda mana ai medal ama final ga changa ko se maiti masa moina yam chawthokse silver medalist Jadumani na haukiba sogli singani sumna tarani thoidagi sanglaba sahi tarani thoigi matungda Manipur dagi nupa boxer amata Commonwealth Games saru yaba phangkhidabagi awaba asi Manipur MSR Boxing Association mabana ngaijirpa manglan asi phangan magaloina na challenge amagaloina na competition asi saru yakhibane laibak thibadi gold medal lobang ngamkhidrabasu mahaki best performance pibang ngamkhiba asina henna mai papang ngamle makhata ba Asian Games amadi Olympic Games saru yaduna gold medal lobang ngamdaba hona khigini haina network asiga akhanana unabada phongdorole kuina Manipur dagi samana games da nupagi na thorak ta je koi Manipur Boxing Association na jo matung kuina dai ngai jara pone do aina tak ki kamal games dai Manipur ni se prongna ba aina challenge sama loina sa pone adu challenge to mai pa e adu gai yamna nuai je adu ai performance handaki goal haude silver law ha bagi nuai ta bidi sure je de aina gi pibam thopa best performance to aina pirame ai mathangi Asian Games de ai amu Manipur gi mi se pro pangamna ba Asian Games the gold medal pudan lakse Manipur gi boxing je mayam ama down chalure matamda ai matang samaina thorok pa je hoje India puna mana mu Manipur khange aduna ai gi tungda ba mayam ama ju lei aduna khoi mayam kanna phona minaga Manipur na India de ge mu hana mamang da param da mana Manipur na mu makok oina ba hona mina je nai hauzilisla maribu pawam kana pisari Kangpokpida mitai amadi naga fauraka chatpada athingba piningbagi mami mata tahaude haina chief minister Yumnam Khemchan haikrai India amadi Manipur kannaba Congress ki ahalaman singna sinaramba thodang adu aikoi punna lominerasi haina MPCC ki president Okram Ibobina haikrai Amadi International Day of the World Indigenous Peoples Thoram from Gyada Pangtol Kray. Joseph Hogan at the ISB Nasandok Chari Papa Matang Sada, and Sinjari meeting Tabi, Pumama Pom Kana Kuri.